ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯥꯖ ꯑꯁꯤ ꯑꯅꯤ ꯁꯨꯗꯧꯔꯦ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯌꯨꯝ ꯑꯃꯃꯨꯛ ꯆꯥꯎꯕ ꯅꯨꯡꯗꯨꯝ ꯑꯃ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯃꯁꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯃꯁꯦꯝ ꯇꯥꯡ 19 ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 53ꯅꯤ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯣꯏꯔ ꯎꯡꯉꯒ ꯂꯩꯔꯒꯗꯧꯔꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯅ꯫ ꯃꯁꯤ ꯅꯨꯃꯤꯠ 53ꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯅ ꯂꯩꯔꯝꯃꯕ ꯃꯇꯨꯡ ꯅꯣꯕꯦꯝꯕꯔ ꯇꯥꯡ 25 ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛ ꯆꯠꯈꯤꯅꯤ꯫ ꯃꯗꯨꯗꯤ ꯃꯥꯏ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯂꯝꯕꯦꯜ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯇꯣꯔꯤꯕ ꯋꯥꯍꯪꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯔꯗꯧꯔꯤꯕ ꯁꯨꯟꯗ꯭ꯔꯪꯒꯤ ꯅꯨꯡꯗꯨꯝ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯂꯧꯅꯔꯤꯕꯅꯣ? ꯃꯁꯤ ꯀꯅꯥꯅ ꯀꯔꯝ ꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯄꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯔꯗꯧꯔꯤꯕ ꯅꯨꯡꯗꯨꯝ ꯑꯁꯤꯒꯤ ꯃꯃꯤꯡ 2024 PT5 ꯀꯧꯏ꯫ ꯃꯁꯤ ꯃꯃꯥꯡ ꯊꯥ ꯑꯣꯒꯁꯇ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯁꯤꯒꯤ ꯑꯦꯠꯂꯁ ꯇꯦꯂꯦꯁꯀꯣꯞ ꯑꯁꯤꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯑꯦꯠꯂꯁ ꯇꯦꯂꯦꯁꯀꯣꯞ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯗꯨꯝ ꯅꯨꯡꯖꯥꯎ ꯄꯥꯏꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯁꯦꯟꯅꯅꯕ ꯊꯑꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯣꯇꯣꯃꯦꯇꯦꯗ ꯁꯤꯁꯇꯝ ꯑꯃꯅꯤ, ꯇꯦꯂꯦꯁꯀꯣꯞꯅꯤ꯫ ꯃꯁꯤꯅꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯁꯇꯝꯅ ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗ꯭ꯔꯒꯗꯤ ꯃꯤꯠꯅ ꯎꯕ ꯐꯪꯗꯧꯔꯤꯕ A3 ꯑꯦꯠꯂꯁ ꯍꯥꯏꯔꯤꯕ ꯀꯣꯃꯦꯠꯁꯤꯕꯨꯁꯨ ꯊꯦꯡꯅꯔꯛꯈ꯭ꯔꯤꯕꯁꯤ꯫ ꯀꯣꯃꯦꯠꯀꯤ ꯃꯇꯥꯡꯁꯤ ꯀꯣꯟꯅ ꯂꯥꯛꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯗꯧꯔꯤꯕ ꯅꯨꯡꯗꯨꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯤꯒꯤ ꯅꯨꯡꯗꯨꯝꯁꯤ ꯗꯥꯏꯃꯤꯇꯔꯗ 10 ꯃꯤꯇꯔꯁ ꯍꯥꯏꯗꯤ ꯐꯤꯠ 38 ꯔꯣꯝ ꯑꯣꯏ꯫ ꯗꯥꯏꯃꯤꯇꯔ ꯍꯥꯏꯕꯗꯤ ꯀꯣꯔꯣꯛ ꯀꯣꯏꯕ ꯄꯣꯠ ꯑꯣꯔ ꯀꯣꯏꯗꯥꯅꯕ ꯄꯣꯠ ꯑꯃꯒꯤ ꯃꯌꯥꯏ ꯐꯥꯎꯔ ꯅꯥꯀꯜ ꯑꯃꯗꯒꯤ ꯑꯁꯨꯝꯒꯤ ꯅꯥꯀꯜ ꯐꯥꯎꯗ ꯐꯪꯕ ꯈ꯭ꯋꯥꯏ ꯁꯥꯡꯕ ꯑꯗꯨꯕꯨꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯁꯤꯒꯤ ꯅꯨꯡꯗꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯗꯤ ꯊꯦꯡꯖꯤꯟꯅꯔꯔꯣꯏ꯫ ꯊꯦꯡꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯝꯕꯦꯜ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯃꯨꯟ ꯅꯅꯥꯎꯕꯤ ꯊꯥꯖ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯗꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯣꯏꯔꯝꯗꯧꯔꯤꯕꯅꯤ꯫ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ, ꯑꯩ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯈꯜ ꯃꯊꯦꯜ ꯒꯦꯝ ꯀꯌా ꯑꯃ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯜ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯒꯦꯝꯁꯤꯡ ꯑꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯕꯣꯅꯁ ꯀꯌꯥ ꯑꯃꯁꯨ ꯄꯤ꯫ ꯁꯤꯒꯤ ꯁꯥꯏꯠꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ 24/7 ꯁꯄꯣꯔꯠꯁꯨ ꯂꯩ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯒꯦꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏ ꯄꯥꯝꯅꯕ ꯍꯥꯏꯔꯒꯗꯤ ꯁꯥꯟꯅꯕꯁꯨ ꯂꯥꯏꯕꯗꯨꯒ ꯌꯥꯝ ꯊꯨꯅꯁꯨ ꯊꯣꯏꯕ ꯌꯥꯕꯗꯨꯒꯨꯝꯕ ꯐꯥꯁꯠ ꯒꯦꯝ ꯑꯃ ꯑꯣꯏꯔꯤꯕ ꯀ꯭ꯔꯥꯁ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯁꯤꯗꯗꯤ ꯑꯗꯣꯝꯅ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ 10 ꯇꯥꯏꯝꯁ 10 ꯐꯥꯎ ꯊꯣꯏ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ ꯑꯐꯥꯎꯕ ꯑꯦꯊ꯭ꯂꯦꯠ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯀꯌꯥꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯕꯣꯅꯁ ꯁꯤꯁꯇꯝ ꯐꯖꯕꯒꯤ ꯃꯃꯤꯡ ꯆꯠꯈꯠꯂꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝꯅꯤ꯫ ꯑꯩꯒꯤ ꯄ꯭ꯔꯣꯃो ꯀꯣꯗꯁꯤ ꯁꯤꯖꯤꯟꯅꯔꯒ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ 150% ꯕꯣꯅꯁ ꯑꯞ ꯇꯨ ₹3,15,000 + 220 ꯐ꯭ꯔꯤ ꯁ꯭ꯄꯤꯟꯁ ꯑꯗꯣꯝꯒꯤ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠꯇ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯄꯤꯔꯤ꯫ ꯄꯥꯝꯕꯤꯕꯁꯤꯡ ꯂꯤꯡꯛ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯖꯔꯝꯃꯒꯦ꯫ ꯃꯦꯜꯒꯤ ꯐꯥꯁꯠ ꯒꯦꯝꯁꯤꯡꯅ ꯑꯗꯣꯝꯕꯨ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯁꯤꯒꯤ ꯅꯨꯡꯗꯨꯝꯁꯤꯕꯨ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯍꯜꯂꯤꯕꯁꯤ ꯃꯥꯒꯤ ꯁꯥꯏꯖ ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯏꯔꯞ ꯇꯧꯕ ꯂꯝꯕꯦꯜ ꯑꯅꯤꯁꯤꯅꯅꯤ꯫ ꯐꯤꯠ 38 ꯃꯨꯛꯇ ꯄꯥꯛ ꯆꯥꯎꯕ ꯍꯥꯏꯕꯁꯤꯃꯛꯇꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁꯇ ꯆꯕꯥꯛ ꯐꯣꯡꯅꯔꯛꯀꯗꯕ ꯆꯥꯡꯒꯤ ꯁꯥꯏꯖ ꯑꯗꯨꯗꯤ ꯅꯠꯇꯦ, ꯄꯤꯛꯅꯥꯎ ꯆꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯅ ꯃꯇꯝ ꯈꯔ ꯐꯥꯔ ꯊꯝ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯍꯟꯗꯣꯔꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯄꯤꯑꯝꯕ ꯑꯁꯤꯅꯁꯨ ꯑꯣꯏꯊꯣꯛꯍꯟꯗꯣꯔꯤꯕꯅꯤ꯫ ꯁꯤꯒꯤ ꯅꯨꯡꯗꯨꯝꯁꯤ ꯑꯔꯖꯨꯅꯥ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯔ ꯆꯠꯄ ꯑꯄꯤꯛꯄ ꯑꯦꯁꯇ꯭ꯔꯣꯏꯗꯁꯤꯡꯒꯤ ꯆꯕꯨꯜꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯥꯟꯊꯔꯛꯄ ꯑꯣꯏꯒꯅꯤꯗꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯥꯖꯅꯔꯤ꯫ ꯁꯨꯟꯗ꯭ꯔꯪꯒꯤ ꯅꯨꯡꯗꯨꯝ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃꯅ ꯒ꯭ꯔꯍ ꯑꯃꯒꯤ ꯊꯥꯖ ꯑꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯔꯔꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ, ꯒ꯭ꯔꯦꯚꯤꯇꯤ ꯑꯃꯗꯤ ꯑꯌꯥꯡꯕ ꯈꯣꯡꯖꯦꯜ ꯁ꯭ꯄꯤꯗ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯊꯧꯔꯤ ꯆꯤꯡꯅꯕꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯗꯨꯗꯤ ꯅꯨꯡꯗꯨꯝꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ ꯑꯃꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯁꯤꯅ ꯅꯨꯡꯗꯨꯝꯁꯤ ꯂꯥꯛꯁꯤꯟꯈꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯗꯨꯝꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯌꯥꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯝꯕꯦꯜꯁꯤꯅ ꯆꯨꯅꯔꯝꯃꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯒꯤ ꯁꯥꯐꯨꯗ ꯊꯨꯈꯤ ꯄꯟꯈꯤꯗꯨꯅ ꯃꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯣꯏꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯗꯧꯔꯤꯕꯅꯤ꯫ ꯃꯁꯥꯏ ꯑꯆꯦꯠꯄ ꯂꯝꯕꯦꯜ ꯑꯃꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯊꯥꯖꯁꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ PT5 ꯒꯨꯝꯕ ꯅꯅꯥꯎꯕꯤ ꯊꯥꯖꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯝꯕꯦꯜꯁꯤꯗꯤ ꯍꯥꯏꯂꯤ ꯏꯂꯤꯞꯇꯤꯀꯦꯜ ꯑꯣꯏ꯫ ꯍꯥꯏꯗꯤ ꯃꯣꯏ ꯂꯝꯕꯦꯜꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯇꯤꯡꯊꯣꯛ ꯁꯥꯡꯗꯣꯛꯏ, ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝ ꯃꯇꯥ ꯑꯃꯗ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯔꯝꯁꯤꯅꯅꯤ ꯃꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯥꯖ ꯑꯣꯏꯖꯔꯒꯁꯨ ꯌꯥꯝ ꯀꯨꯏꯅ ꯑꯣꯏꯔꯝꯕꯗꯤ ꯉꯝꯗ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈꯤꯒꯗꯧꯔꯤꯕ꯫ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯅꯥꯎꯕꯤ ꯊꯥꯖ ꯂꯩꯔꯛꯄꯒꯤ ꯊꯧꯗꯣꯛꯁꯤ ꯍꯟꯗꯛꯀꯤꯁꯤꯅ
ꯑꯍꯥꯟꯕ ꯑꯣꯏꯗꯣꯏ ꯅꯠꯇꯦ꯫ 2006 2006 RH-120 ꯀꯧꯕ ꯑꯄꯤꯛꯄ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃꯅ 2006ꯗꯒꯤ 2007 ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯔ ꯂꯩꯔꯝꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯛꯁꯤꯜꯂꯛꯄ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄ ꯄꯣꯠꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯀꯌꯥ ꯄꯤꯕꯤꯔꯝꯈꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ 2020ꯗꯁꯨ ꯁꯤꯒꯤ CD3 ꯀꯧꯕ ꯅꯨꯡꯗꯨꯝ ꯑꯁꯤ 2018ꯗꯒꯤ 2020 ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤꯕꯅꯤ꯫ Planetary Defense Researchersꯤꯡꯅ ꯁꯤꯒꯨꯝꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯂꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯨꯟꯗ꯭ꯔꯪꯗꯒꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯒꯨꯝꯕ ꯀꯔꯤ ꯀꯔꯥ ꯄꯥꯏꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯁꯤ ꯁꯦꯟꯅꯕꯁꯤ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯊꯧ ꯇꯥꯡꯅꯤ꯫ ꯃꯣꯏꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯂꯨꯝꯃꯤꯁꯤꯕꯨꯗꯤ ꯐꯤꯠ 160 ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯥꯛ ꯆꯥꯎꯕ ꯑꯦꯁꯇꯔꯣꯏꯗ, ꯃꯗꯨꯗꯤ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯍꯔ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡꯍꯟ ꯉꯝꯒꯗꯕ ꯁꯥꯏꯖꯀꯤ ꯑꯦꯁꯇꯔꯣꯏꯗꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯙꯝꯀꯥ ꯇꯧꯔꯛꯄ ꯉꯝꯒꯗꯕ ꯁꯥꯏꯖꯀꯤ ꯑꯦꯁꯇꯔꯣꯏꯗꯁꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ 19,000ꯗꯤ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯊꯥꯖ ꯑꯣꯏꯗꯧꯔꯤꯕ ꯑꯦꯁꯇꯔꯣꯏꯗ 2024 PT5ꯗ ꯂꯥꯛ ꯃꯇꯝꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯕꯤ ꯊꯥꯖ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯩ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯐꯪꯕ ꯉꯝꯗꯅ ꯂꯥꯛꯄ ꯐꯣꯕꯣꯁ ꯑꯃꯗꯤ ꯗꯤꯃꯣꯁ ꯍꯥꯏꯔꯤꯕ ꯃꯥꯔꯁꯀꯤ ꯊꯥꯖ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯃꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯔꯁꯀꯤ ꯊꯥꯖ ꯑꯣꯏꯔꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯨꯊꯣꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯅꯔꯅꯤ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯥꯅꯔꯤ꯫ ꯑꯦꯁꯇꯔꯣꯏꯗ PT5ꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯣꯏꯅ ꯊꯣꯔꯛꯇꯧꯔꯤꯕ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅꯗꯤ ꯎꯕ ꯐꯪꯉꯣꯏ꯫ ꯕꯥꯏꯅꯣꯀ꯭ꯌꯨꯂꯔ ꯏꯚꯟ ꯇꯦꯂꯦꯁꯀꯣꯞ ꯃꯆꯥꯁꯤꯡꯅ ꯐꯥꯎ ꯎꯕ ꯐꯪꯉꯣꯏ꯫ ꯃꯁꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯗꯥꯏꯃꯤꯇꯔꯗ ꯏꯟꯆꯤ 30 ꯌꯧꯕ ꯇꯦꯂꯦꯁꯀꯣꯞ ꯑꯃꯗꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯥꯖ ꯑꯁꯤ ꯎꯕ ꯐꯪꯖꯗ꯭ꯔꯒꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯗꯩꯗ ꯅꯠꯇ꯭ꯔꯒ ꯆꯌꯣꯜ ꯈꯔ ꯁꯤꯗꯩꯗ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗ꯭ꯔꯒꯗꯤ ꯁꯤꯒꯤ C2023A3 ꯍꯥꯏꯔꯤꯕ ꯀꯣꯃꯦꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯇ ꯀꯔꯤꯝ ꯎꯞꯇꯕꯤꯗ ꯃꯃꯩ ꯄꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯍꯥꯏꯐꯦꯠ ꯃꯥꯟ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯁꯦꯞꯇꯦꯝꯕꯔ 27 ꯍꯥꯏꯗꯤ ꯍꯌꯦꯡꯁꯦ ꯀꯣꯃꯦꯠꯁꯤꯅ ꯅꯨꯃꯤꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯁꯤꯟꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏ ꯅꯛꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯣꯛꯇꯣꯕꯔ ꯇꯥꯡ 12 ꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯒꯤ ꯀꯣꯃꯦꯠꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯃꯥꯅ ꯖꯨꯄꯤꯇꯔ ꯑꯃꯗꯤ ꯁꯦꯇꯔꯟꯒꯤ ꯃꯔꯛꯀꯤ ꯂꯝꯕꯦꯜꯗ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ Admission open. Deep-sea guidance wangjingna English sangkhona ngangnba satrasingdamak English grammar amadi spoken English ki akhanaba course ama puduna laksari. Tha ahum chathajagada special course asi live October tang amastagi haujagani. Limited sitni satra 30 dagi hena lawzaroi. Offline amadi online classes animaki khudong chap su pizari. Hojiki matamde English lon khangba hypesna thabak inkhang tanarbdo ijabda nata. Chalu mafam singsu yumgum phawhan bangam libani. Maramsina tumsu English mapung phana ngangbang ngam honubagi khudong chaba si lobi ho. Akupa marul gidamog screen da hapsari number stay da ngasimok pau phobirau.